Lakhipur Online Putoksaba December ki tang nipan Ningthau ka banamit ki Khomjinba Pao tabirase Ahanbada maroi Pao Mukhyamantri na Silcharda Madura Ghat Thong ure boyung tamkhre Self Help Group ki nupi singda makhata na check yentokre Sonai Subdivision Mairapai Coordination Committee ki anoba Executive Body semkhre National Youth Club Singirbonna Khungang asigi masak naiba miyoi singda haraute ama phongdokre YMCA gi numit humne gi winter camp mai pakna loisinkhre leadership amasung meitei gi puari gi matang da khana nainakre sahi asigi higher secondary parikha da makok thongna mai paklakraba mahiroi singda ngasi scooter yentoklagani Manipuri Short Story Society India gi wari macha pabagi thoram Agartala da pangthoklagani amasung Leibakasida tabak tauriba employees singi punsida awonba parakna pagi pandamda Lok Sabha da Right to Disconnect Bill lising nge kunmanga puthokre Haujik mapungoi papau tabirase Assam gi Mukhyamantri Dr. Himanta Biswa Sarmana ngarang Silcharda Barak mathakta sagadaba Madura Ghat Thonggi ure buyung tamkhre thong asi saba loirakpada dut patil yauna nangnaba mafam kaya gi marakta chathok sasin gi phibam phagalakdagani thong asi sanana bagi damak rupa crore marfu kaithokre amasung sahi ani gi manungda saba loisenna bagi pandam thamle Silghat thonggi thabaksu chada yangkhai loisenkhre amasung Korati gram thonggi thabaksu athuba matamda loiselagani haire masigi mathakta Capital Point tagi Ranger Khare phauba sagadaba flyover gi thapak asigi ayatpa PB drabadi lakliba January thadagi saba hogani haire Udharbon DNHS School Ground da pangthokpa tharumamada Mukhyamantri na Self Help Group ki nupi lising tara manga ga chahum ga subna amada Mukhyamantri Mahila Uddamita Vision gi makhada lupa lising tara tawduna check yenthokre Thauramda Mantri Kaushik Rai, Mantri Krishnan Dupal, Silchar gi MP Porimol Suklabaida, Udharbon gi MLA Mihir Kanti Som, Silchar gi MLA Dipayan Chakrabarti, Kasar Jila BJP President Rupam Sahaga Loinana Atei Maroiba Miyoi Kyana Sarukjakhe Barak উপত্যকাৰ বাবে এটা সুন্দৰ দিন আমাৰ গান্ধী ঘাটত বৰাক নদীৰ ওপৰত মধুৰামুখ ঘাটত এখন নতুন ব্ৰিজ হ'ব 80 কোটি টকা আমি খৰচ কৰিম আৰু উইদিন 2 ইয়াৰ্স আমি ইয়াক কমপ্লিট কৰিম ভাল কনষ্ট্ৰাকচন কোম্পানী এটা কাম পাইছে যোনে ভাল ভাল কমপ্লিকেটেড কাম আগতে কৰিছে মই ভাবো এই দলংটো সুন্দৰ কৰি হৈ যাব আৰু বৰাকৰ ওপৰত আপোনালোকে জানে যে বহুত বিলাক দলঙৰ কাম চলি আছে সিলঘাটৰ ওপৰত দলং 50% কমপ্লিট হৈছে আমাৰ কৰতিগ্ৰাম সেতুৰ এই দলঙৰ কাজ অক্টোবৰৰ ভিতৰত কমপ্লিট হৈ যাব শিলচৰত ফ্লাইওভাৰৰ কাৰণেও স্যাংকচন হৈছে কন্ট্ৰাক্টৰে কাম পাইছে বৰাকত যিমান বিলাক ডেভেলপমেন্ট হৈছে আগত কেতিয়া হোৱা নাছিলে মই বৰাকৰ ৰাইজক অভিনন্দন জনাইছো Sonai Larikon Sanglenda Olasa Manipuri Women Mairapai Coordination Committee Sonai Subdivision gi Anuba Body Sembagi Mipamama Maipakna Pangthokre Mipamaduda Laisram Ongbi Layon Chaubina Mipama Poikhi Amadi Guest of Honor Oina Huyam Niren Mutum Ongbi Subha Amasung Huyam Ibomsa Sarukjakhe Mifam asida tongan bawangang loisingna masa gyo bewakhalon phongtoknakhi nungthilgi mifamda kupna khanna nainarapa matung member kunma thoina saba anuba executive body ama semki anuba body adugi phamnai basingdi president ta ningombam ongbi tilotama vice president oina khomdram ongbi chaubi amasung khetrimem ongbi ibemton secretary da yumnam ongbi ibem lei Joint Secretary da Haurambam Ongbi Baby Moni amasung Soraisam Ongbi Binita Publicity Secretary da Namram Ongbi Ranjita Organizing Secretary da Angom Ongbi Mira amasung Chongtham Ongbi Thajatombi Cashier da Khetrimem Lata Leima Cultural and Literary Secretary da Mesnam Ongbi Pratimani Miphamna Yumna Manikanta Akhom Brahmajit Bubu Laisram Biralal Huyam Niren Mayengbam Ngauba Oina Mitei Ngamba Khuman amasung Khomdram Buddhachandrabu advisor oina khankhe panbayai mifam asida selu icha Khomdram laikai icha konsam laikai thengna saikhom laikai
Dhamai, Gorgori, Mongolpur, Joragol, Thangjam Laikai, Chanpur, Berabak, Sonai Kalibari, Mazigram amasung Ramnagar yauna apunba khungang tara mangagi miyoi kayana thoromasida saruk yakhi. Si nupi lani 12 December ni haraga ko na mga harawan chat pa siya. Asi su tawroy siya ba. Madugi manung do koy khangsi, mari bandam do koy khang siya ba. Madugi objective sama lai na ko. Mahal ko kanino ko ni pilana sa kanino an. Ima sang gi thawna linggel do. Ako jo karatang oy su phangja ba. Ai ko su chama sa da magda khara tawja ngam jaba. Imung manung gi khara tawja ba ngam jaba. Ni pa lai ta ba. Maburoy ba na nauna kaina khara ba nupi mayam le. Kay ni pan thadoi mai ko sira dro icha jo roi dro loyo jo ina. Jotro. Madu kanino magi extraordinary thawna ma lai ba. Madugumba thawna do akoi nupi punang te isona pirei subna tagi aikoina matang chana sijina bangam dabagi wani mado sijina si madu punamak to akoina nupi lan siga loina phumna na leirabani nupi lan michiga madubu akoina jenga madugi aim du ta akoi jenga koi chatmina si haibe mapam se ai myam da thamjage imai no sing da thanganing se sunai hol sunai oiba maira gi chobo office sam ga koi sem na tawse magi aina thanganing ba ai phori bo wakhan se akoi only office to ta nate ko boundary ma jamra da lokya ama ani gi area oi ta ba damai do be jai khara honglap to bam pham ji nga hausi de loi ma pham ku cha khang de bu bo ching mo chang ya bu bo ching no oi lu su jai to to bo koi lam no khra saung lo aduga National Youth Club Singerbon na sinduna Model High School Singerbon ge auditorium da khungang asigi potharaba oja taramari Sahitya Academy Translation Prize lisingan ka kunmathoi phangkraba handokloi Ahmed, Dr. Lansillu Rongmai, Dr. Nafisa Ali, Dr. Uma Begum, Dr. Samim Nahar Begum amasung Engineer Wazidun Mufti, Engineer Nazmul Haq Chaudhary amadi West Singerbon GP gi President Hazira Bibibu haraute ama phongdokpagi thormama ngarang pangthokre Kabi Tahir Sajabamna mipama poidona pangthokiba thoromda Kabi Thoksom Bisana na chief guest Aiba Ahmed na special guest S Muhibur Rahman, Jamaluddin, Rahimuddin amadi Tahir Ahmad Chaudhary na guest of honor oina daista lengsinki Maulana Anwar Ahmed Nadwi na Kiran Sonduna thoromadu hodokhi Maulana Waziuddin Nadwi na Samasta Naharol gi thaudang haiba hiramda marik chumba wafam thambiki Potharaba oja singi maraktagi Haji Sikandar Ali Kazi, Haji Nur Uddin Kazi amadi Maulana Hamid Ali na Felicitation program asigi damak club asigi thawpuraba singbu thagatkhi Tahir Ahmed Chaudhary nasu thorom asigi mari lenana wafam kaya thambiki chief guest Thokjom Bisana na miyoiba samaj asida minung sigi masakna nongma gi marai chaitharakpada mahakna nungnang phongdokhi mahakna naha oiriba doctor engineer singda minung siga loinana masa gi thaudang pangthokpina ba apel tawkhi aiba Ahmed na masamak Singerbondagi hauki boibana khungang asida mahakbu taramna okpibada thoidongna apenba phawi haiki professional singi maraktagi gaini da MD loiselaklabi Dr. Lansillu Rongmaina honaba kanbatana punsida maipakpa purakpa ngami haiki saknairaba kabi Abdul Hamid na thauram haubadagina loiba phauba anchor oibiki Thauramda Jamir Hussain, J.R. Rahman Mufti amadi Aiba Ahmed Hassan na mathangsidna taramna okpagi warol nunggi oiba warol amadi thagat warol pikhi lamdam asigi miyam gi saisakpa CH Bidit Kumar na laisoni sei amadi Zakir Hussain na nat lantokhi Tahir Sajabam na presidential oiba warol thamnaba matung thauramadu chinglemna loisinki Leadership amasung haksang phana thambagi wakhalonda yumpham oiraga YMCA na sinlangduna pangthokpa numit humni gi oiba winter camp ngarang maipakna loisinkhre Sonai Chanpur gi Jyoti Vishnu Sanskriti Prakalpa Bhavan Amuthoi Sangit Vidyalaya da pangthokiba campus gi aroiba numita haksang phana thambagi haksang sajal pangthoktuna thoromadu hodokhi matungda theory session da sagapa merirana resource person oina saruk yapiduna campus gi miyoi singda meitai gi puari amadi Barak Valley da meitai singna khundarakhiba gi matangda wangangkhi mahakna naharol singna tungda afaba luchingba ama oina bagi damak lawgadaba maroiba thodang kya gi matangda mapung phana khangankhi nungtil gi session da slice bank ki journal head Anup Singhana
leadership amasung banking gi matangda pungning losing oiba wafam thambiki loinana YMCA gi advisor nongthomam dhirena tungi yumbi oigadaba naharol singna afaba leader ama oibada sangdaba yadaba machak singi matangda sandokna takpiki ke masil loisinbagi thoromda YMCA gi advisor Dr. Raju Kumajamna punsigi oiba yamna maru oiba pautak ya bibi khibaga loinana kembadu mapung phana loisinki tungi naharol singbu achumba lambida puduna mating leiba khunai ama semgatpada YMCA na chawraba thodang lagdula lakli amadi makhada na lokhi gani haina lupki cherola sina phongdorakli sahi asigi higher secondary parikhada chada marfu natraga masidagi mark wangna pass tawrakiba mahiroi singda ngasi merit award scheme gi makhada scooter yeng thoglagani mana asi phangadaba apunba mahiroi lising taramathoi chani yangkhai gi manungda nupi macha lising taruk chatruk ka humphuni aduga nupa macha na lising mari chahum ga marfutarani Guwahati gi Panjabari da leiba Srimant Sankardev Kala Khetra dangasi pangthokadaba tharomasida Mukhyamantri Dr. Hemanta Biswa Sarma amasung Mahi Masingi Mantri Dr. Ranos Begu saruk yagani Assam da leiriba cancer laina gi phibam asi mipainingai oiba thak amada leire haina phongdokre Kendra gi haksel amasung yaipa yumba loisingna piba report matungina lising aniga kunmari da raja sida cancer na nabami gi masing lising ni pumato henba thengnakre hojik chathariba Lok Sabha ki ningtham miphamda Kendra gi haksel Rajya Mantri Pratap Rao Yadav na waphamasi phongdokhibani Kendra gi mantri na Indian Council of Medical Research ICMR gi National Cancer Registry Program gi pau palladuna hai Assam da chahi khudigi chaurakna miyoi lising ni purom gi changda chin yagi cancer na naba thengnai haire Handak chahi gi oina Manipuri Short Story Society India gi kunthranithoi suba chahi gi miphamlen amadi wari macha paba gi thoram Agartala da pangthoklagani Lagliba December gi kunmanga amadi kuntaru numinini chubna Agartala gi Shahid Bhagat Singh Youth Hostel da pangthokadoriba thoramasida miyoi nifu marina masa masa gi oiba wari macha pathokani thoramasibu chinglemna pangthokpa ngamnanabagi Khetrimai Madhavi bu chairman aduga K Dhiren bu convener hapdana miyoi 18 saba reception committee ama semkhre December ki tarukta Mat Chau Muhini da phamkiba mifam aduda Hojaya Samdagi Short Story Society India gi treasurer Thangjam Chauren amasung member Tensubam Manihar yauna Tripura gi Sahitya Parishad ki Mihur Singh su mifam aduda saruk yakhi haina Agartala dagi phangba pawasina hairi Laibak asida thabak tawriba employees singit punsida achauba awonba mapuraknabagi pandamda Lok Sabha da Right to Disconnect Bill lising aniga kunmanga pukhatkre NCP gi MP Supriya Sadanand Sulena Private Member Bill ama oina bill asi pukhatkibani bill asi puthokkibani bill asina office ki matam loiraba matung natraga suti numitta office tagi lakpa phone call email amadi message sing respond tawdabagi hak employee singda pigadawri masigidama company natraga authority na employee aduda disciplinary action lokotpa yaroi ahenba matamgi thabak tawriba singda overtime gi sel pigadabani employee singi hak ngak senanaba employees welfare authority semgadabani bill asi pass tawraba amasung chanaba horabadi tongan tongan ba sector da thabak tawriba miyamda kanaba kamaram phangalagani masina haujiki matamda private sector da thabak tawriba singna office loiraba matung email check toba natraga zoom meeting gi pressure lairaroi office ki thabak office ta loisinduna yumda leiringaida imung manunga nungaina matam len mangamlagani bill asi maruina company amasung society singi oina pallabasu masigi ithil government sector singda su lakpa yai amadi service rule da su awon balakpa yai masina sarkar gi employees singda su makhoi gi lanai matam phanghanbada mateng oiragani haujiki oina di bill asi private member bill oina Lok Sabha da pukhatpani masi act ama oina bagi damak parliament ki ayaba changani Lakhipur online channel asibu yengbiriba singna pawasibu like amati share tawbiu amati haujik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Mukhyamantri na Silchar da Madhura Ghat thong ure boyung tamkhre
सेल्फ हेल्प ग्रुप की नुपीसिंगदा मखाताना चेक यंथोक्रे सोनाई सब डिवीजन मैरापाबी कोऑर्डिनेशन कमिटी की अनोबा एग्जीक्यूटिव बॉडी सेमख्रे नेशनल यूथ क्लब सिंगिरबोना खुंगंग असिगे मसक नाइबा मियोइसिंगदा हराउते अमा फोंदोक्रे YMCA की निमित हुमने की विंटर कैंप माई पाकना लोइसिनख्रे लीडरशिप अमसुंग मेइतै की पुवारी की मतंगदा खना नैनख्रे सही असिगे हायर सेकेंडरी परीक्षा मकोक थोंना माई पाकलख्रबा महिरोइसिंगदा ngasi स्कूटर येंथोकलगने मणिपुरी शॉर्ट स्टोरी सोसाइटी इंडिया की वारी मचा पापगी थौरम अगरतला दा पांथोकलगनी अमसुंग लेबाक असिदा थबक तौरिबा एम्प्लॉई सिंगी पुंसीदा अवोनबो परकनबगी पांदमदा लोकसभा दा राइट टू डिस्कनेक्ट बिल लिसिंग अनिगे कुनमंगा पुथोक्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।